Manipur State ki security force sing da chain asaba sasinaba bell supply taramba mioi Chief Minister na blacklist taukres thizinaba inquiry committee semkre. Imphal West Police Commando ki team amana kaithel da lupa lakh taragani thoi mukhi senfam oigadaba hidak managi pothok sing fagatuna manghankre. Staff nurse amadi male health workers sing the open counseling pangthokuna wachat wanom yaudana transparent oina posting sing pikre. Nat ki oiba chatnabi sing ngak na chatpana art and culture gi lamda Manipur na mangjil thana chatpa ngamlibani haina art and culture gi minister Langpong Lapam Jayant Kumar na photokre. Nagaland ki Mon district Khutlai Paiba Lalhoba Singa Khut Thuknabada Churchanpur dagi Army Major ama Laikidre Lalhoba Marisu Hatkre. Mayam Kurumzari Adom Yangrivsi Impact News ni Prime Time Manipuri News Bulletin da Ikhaidem Jantisina Hauja Pungjasi Faubgi Morba Pauxing Mayam the Pizari. Quality yaudana China Saba Sasinaba Bell Manipur State ki security forcing the supply tauramle. Hiramasida Makhatana Thizinaba Inquiry Committee ama Semkibaga Loinana Maraleba Sing Matik Chaba Chairak Pigani Haina Chief Minister na Fongdokre. Ngasi Chief Minister Secretariat Paumi Singa Unabada Chief Minister na hai social media Facebook amadi WhatsApp ta chingbada security force na set liba uniform singi matang da complaint tarokpadagi Chief Minister Masai Yauna Makok Thongba official sing na Imphal West District Police amadi ahanba Manipur Rifles na chingba tongan ba mafam sing da leiba godown sing da hak thengnana chattuna yengselubada China Saba quality yaudaba bell yauba bora kaya thengnarakibani. Hariba pot sing asi MD Abdul Ghani Khan Hariba Mioi Asina supply Tobani. Supplier si Kudaktagi blacklist Thamle Haina Chief Minister na Fongdoki. Loinana Chahi Englishing Aniga Taraga Humdoi Taraga Mari Aduwaidagi Hariba Potlam Sing Asi supply Toba Hoba Oiramgani Haibagi Tazaba Lady. Tizilaba Matunda Asengba Kangbang Amlagani Haina Chief Minister na Makataki. Nakalamromda Ching Tanna Yauba Gari Mafam Lana Purambagi Matang Dangasi Pauche Sing the Yarokiba Adu Ching Chingbagi Chalan Adu Onaba Onana Purambadagi Mafam Lana Purambani Hausiti Asoiba Sing Adu Chumtokre Haina Chief Minister na Sengdoroki. Yamna is a toning away by Yamna Mato Pazana, Lavak and Mutahin, Munkin Kaina Toriba Kambugi, Port Powder, Sumana duplicate sheet or Dorum Mazimasi, Gomena on the line and Logde, Sugumba, Posidi. The present government will not tolerate it. Adamasi Subsaba, Madugi Marale number missing Tigalaka and Madu Subsaba action Logani. Kanagumba Kanagumbi Amagi against the Natragan wine at the Natraga politically Adum the Lobigan. Lairamba Poto Puthopuni, Apabodum Pai, Patabudum Pati, Sigi, quick government Sigi, Madugi principal Duni, Lairamiva Poshi, Mayamasi, Praja Mayami Young Biro, Ubiro, Taurumi Poshi Carinos. Sing others and Tizaki Canosalan. Imphal West Police Commando ki team amana lupa lakh taragani thoi muki market value oigadaba jarda khaini amadi gudkha fagatkre. Police na makhatana food safety and standard prohibitions and regulations on shells regulation 2011 ki makhada athingba laikraba polam sing asi fagatnaba honagani haina Imphal West ki SP Temthing Ngashangwana Fongdokre. Police na fagat pangam kharba polam sing adu ngasi minu thongda leiba Imphal West Commando Complex ta Paumi Singh gi mangda puthoki. Imphal West ki SP Temthing Ngashangwana Paumi Singh da phongdorakpada yamlaba polam sing asi ngarang numidang pung 10:35 chatpa aduwaida Imphal West Additional SP Operation Dr. S Ibomcha gi miting makhada DSP Operation Thangkoson Haukip amadi Inspector P Achauba Maitaina Luchingba Team Amana Uripo Khoisnam Laikaida Yamna Chingnaba Mawongda Angoba Machugi Tata ACE Ama Khamduna check Tawbada Polam Sing Asi Checksinna Sil Tawduna Yarambani. Polam Sing Asi Uttar Pradesh Tagi Hauzikna Waheng Laikaida Bharada Laiba Premchan Prajapati Chahi Kuntraga Taret Amadi Thangwiban Hizam Dewa Laikaidagi Kunjamayum Jhaljit Chahi Nifumathoi Suruba Miyo Esina Puduna Lakpani.
Makhatana wahang pahong tawbuda potlam sing asi Bihar dagi Kishore Prasad kauba amagini haiba khangba ngamle haina SP Tempting Ngashangwana phongdoki. Fagalaba miyoi sing amadi potlam sing asi Imphal Police Station da khusinakre loinana Food Safety and Standard Prohibitions and Regulations on Sales Regulation 2011 ki makhat taba legal action lauragani haina ASP sina makhataki. 10 articles of prohibited tobacco which is prohibited under the list provided to us. So she gishe ngarang nungdang dagi ekoi drive chatharabaga anda intercept to horaga ekoina nungdang da shumaina puba chale haina pau intelligence phangbagi ekoina intercept to horaga she recover to hobani this tobacco items and the person concerned food safety and standard officers singida piraga for necessary action hand over to rani after this. Manipur laingak na ingkum zalising anaga taraga tarukta khan kraba adubu laikhai tadana lairakhiba staff nurse amadi health worker gi open counseling ama pangthoktuna posting sing pikre. Health department gi employee amadi oina kathokpa ga loinana miyam gi seba tawbiu haina Health Services Manipur gi Director Dr. K. Lokendra na appeal tawrokli. Ngasi Porompata Labor Jennings ki auditorium da Health Services na sinduna pangthopa counseling program da wafamasi phongdokibani. Mai pakraba staff nurse amadi male health attendant singbu merit list ki matung inna mafamda posting khalhanki. Thoramaduga mari leinana Director Dr. K. Lokendra na phongdokibada Health Services Directorate na paikatliba khongthang asi maru oina darkar leiba mafamda medical staff kanagumba amatagi wachat wanom yaudana leihanna pandamda pangthokpani. State asigi mafam kaya da medical staff ki award pa leibana medical institution kaya thonglon ba yauri. Ngasi nauna thabak joint tawriba singna posting tariba mafamda thawai yauna chahi ani forwarding transfer posting gi wafam amatta leihandana thabak tawbiyu haina Director Dr. K. Lokendra na makhataki. Uzagi Manipur gi thanbiraga khajan katokpi gi sensima yawbiraga Manipur gi jiya tamyada kasin koyada vacancy level ya ki to ngamda bajada process ma ko lokto na tragedi isen sangale ba kamu singa mayo manno leba eita kamu da ara leba da uri dongsa da su akara haji ki don thamjaraga ko director na rameta luchewadi ramena ya bibiraga sumayam na idasi baro puntang asi ko director na luchewadi hai ba mapam asi jam da sahi ni manuse da any political influence higher ups curricular influence na we crossing city to we ko hai si to we no ati lamota undertaking sign ko dongje Numit humni chupna chathagadaba kanglai harauba kam lai harauba festival art and culture minister ngasi hogdokre. Festival asi Department of Art and Culture Government of Manipur na Sinduna Palace geta laiba Government Dance College ki ibudhau marong khongba children sana pakhangba laibungda pangthokibani. Ngasi festival asi hogdokpugi thoramda atoiba mitunglen oikiba Art and Culture Minister Langpoklakpam Jayanta Kumar na hai Nat ki oiba chatnabi sing ngak na chatpana art and culture gi lamda Manipur na mangjin thana chatpangam libani. Anoba laingak oibana chahi asi gi oina kumhai asi chawna pangthokpa ngamhodrabasu olakpa chahi dadi full initiative lauduna pangthokna ba hotnagani haiki. Loinana yelhongai dagi sagonaduna laklaba lamdamasi gi furup kaya gi jagoi isai yauna pangthokkodariba festival asina furup khudingmak nungsi chanan leiba oiminarasi haina mahakna makhataki. Ngasigi thoramadu da retired IAS Dr. R.K. Nimaisu Sarukyaki. Masigi lady makri wakhan lo lady makri hainabi kisada nungda isor na bito modi nogonse masi akoi mayamna preserve to akoi nak sen na thamba mathau tarakba habita limadu bangna government ge to part mo riba Art and Culture Department na sumu masigi nak ki makri pochibu sumain to dana ko yokatana syllabus ta ko happen library na habisi Kunwagi, Manipur Prajaki, full participation and encouragement. Changi and Hybrid. All Manipur Bar Association gi chahi English ni taraga taret taraga mapan gi nauna thau pugadaba sing khan kibagaloinana High Court ki Judge Maibam Binoy Kumar na wasak lohon krai. Wasak lob gi thoram adu ngasi Chairap Court Complex ki Conference Hall da pangthoki. Hanagi President Hidangmayum Chandrajit Sharmabu amukhanna chahi English ni taraga taret taraga mapan gi President oina khan kibagaloinana Vice President oina Kanggebam Brajit Vice President Reserve oina Chongtham Nanda Devi General Secretary oina Wahengbam Harendra amadi tongan ba fam amusung Executive Member taret yauna punna mioi taraga mari wasak loki
Tharamadu Mari Lainana, Amukhana President Oiraba, Hidang Mayum, Chandrajit Saramana retired Tauraba, Mari Lainaba Judicial Service the Lairamba Amadi, Advocate Singi Oiba, Club Ama, Sanaba Thorang Lady Haiki. Nakalamuramda, English in Tarago Humdoigi, Irom Roser, Misi Mari Lainana, Laikidraba, Irom Roser, Apopina, National Media Singda, Manipur Advocate Singna case asi Paibu Yadi, Haibagi Matangda, Pongdoki, Wafam Adugi Matang, the Impact News na Hangba Wahangi Paukum Oina, Ambagi President na Wafam Adu Aranbani, Amban Objectawi, Haina Pongdoki. Lampel area the retired judicial service as well as retired advocate Moigi Apagi Press Club Kumba Amaga, then Yam Chawa Hall, Akemi Changa Chatruk Chavayaba, Aduga Maruina, Akoniam, and Pessis Pidoisi. E-library have a Naharon Horeba, Yam Berlin, Yam Yauri have a moising state the academic atmosphere Lainova, Adukita Makta Tauri. Rome Reserve case today, Punning Day because no Madugi can also have this judicial because I'm one of the counsel on behalf of the accused. Madudi criticized Towning Day have a factor. National challenging the have the Okoy Ambana object away. I Samakti. Labuk Kanbam, the Low Ubam Sung, Laupu Anigi Mari Hiramda, Nomi Oiba, Kanani Navigate Toramama, Pantokre, Toramasi, Nongchup Infa, Lomi Sinmi, Chocolate Torang, Loop, NILSCTL Amasung, Awang Kuno, Mamang Lekai Development Committee, AMLD Siga Puna Kusam Naduna, Awang Kuno, Lansonbi Kaitel, Community Hall da Pantokibani. Ngasigi Toramadu da Saruk Yakiba, NILSCTL ge Vice President Toiba Kontok Zamnahai, Lamdamasigi Yam Labolofam Sing Ngasidi, Noma Nomagi, Mangsilakliba Sidagi, Kanbang Nabagi Pandamda Toramasi Pantokani. Lofong Kanaba English and Itaraga Marida Manipur Legislative Assembly na Manipur Conservation of Paddy Land and Wetland Act 2014 passed out Krabasu, Matau Pangtokpa Ngamdana Lady Haiki. Ngasigi Toramaduda, Low Salaga, Low Uriba Lomi Amadi, Low Pusingi Marakta Lainagadaba Aingi Oiba Mari Singi Matangda Akanghai Singna Wafam Kaya Fongdoki. Expenditure Korsan Hen Sangba, Potoliba Potoka, Sanga Yangaruba, Kanaba, Panglakta, Marmurakanda, Low Ubugi Tabasi. Hantarpagi Polamasu Orapa, Amarom the Su, Labuxing Sida, Hena, Lomi Singna, Low Salaga Piriba, Pobo Ponga, Sangamama the Ponga, Pirivicinity, Lobusing the Zukana Pangta, Masin Maram Orakanda, Kudong Sava, Amadi Magi Kanaba Hiram the Sinan Bagi, Maram Lapana, Lopama Singasi, no man Yolapa. Haiba Anisigi, Kapligna, Lomi Amadi, Lopu, Anigi Marakta, Unkanaba, Yenaba, Nuaindaba, Mayamama, Tolagli. Director of Advertising and Visual Publicity, Ministry of Information and Broadcasting Makada, Film Exhibition Officer, DAVP ka Kusam Naduna, Saad He, Biswas He, Horaha, Vikas He, Haiba Timda, Numit Mangani, Chathagadaba Photo Exhibition, Nambol Foijingda, Ngasidagi, Rajya Sabha ki MP Odiba, KH Bhavanandana, Hodokre. KH Bhavanandana Haikibada, Ngasi Pangtokliba Exhibition Asi, Paliba Center, Amadi State ki BJP ki government na, Miam da Haikiba Wafam Sing Adu, Tabakta Utui Haiba Miam da, Kanganaba Amadi, Miam dagi feedback, Launabaki Tanja Ama, Fanganabani, Haiki. Mayang Imphal Kaitel da Konchak Rom dagi, Changba Lambi, Taukaiduna Sulap, Sanaba government na Paikalak Liba Taurang, Asi Yaning de Haiduna, Mayang Imphal Kaitel Changba Lambi Kanba Lupna, Fongtorkli. Ngasi Mayang Imphal Konchak Kuman Mini Stadium da Pangtokpa Press Meet Amada Lup Asigi Convener M Gunindrona Fongdokibada Haidiba Mafam Asida Mamang Chahida Sulap Sagani Haina Taurang Lakpada Matamadugi Mahut Minister da Haiduna Tokan Kibani Haidiba Lambi Asi Fauduna Mishing Lishing Kun Romgi Yumsu Ladibani Garigumba Kaitel Asida Maihoglang Pokna Chingba Tolak Labadi Gari Changba Yadrabanina Karamna Kangani Hainasu Gunindrona Makatarakli Hiramasi Matang the Langak Asina Kongpam Handok Trabadi, Mayai Lambi Banna Chingba, Makal Makaki Kongjing Changsilagani Haidi. Lambi think beer again, Homuchilo think beer, alternative Lambi Parpiro. Madukari Marangi Konsak Lambi the Masi Hanjanazan ATM to be Libasi Hantukpiu, Parzagi Lambi to Karaga Solabitin Savayabra, Masi Mailanava Authoritina, Parliamentary Minister, give me Mama Makada, High Kongjingsi Hantukpiu, Nasidagina Numit Humnigi Manunda. When a talk to a book, so Punjan Biu, Masi Punjan Ragadi, Nasidi Humnigi, Matung the Gadi, a coin Akanba, Paving Punjalani Lambi, Adu Milisal, Politiki Opis, a coin Solangani, Adu Mayalambi Ban Matang Kakana Ban Torkani, Garmian, Sinasu, Pazamiang Apamada, Tabuk to Biu. Nakalamromda Mayang Imphal Kaitel da Sulap Saba Asina Lambi Tingbagi Wafam Laite Haina Mayang Imphal Municipal Council ge Chairperson Shem Radhamanina Sengtorokli.
Bauprada Paumising Unaba Mada Asem Radharani Nahai, Maya Infal Kaitel da Sagadoriba Sulabasi, Mahut Minister Amadi, local MLA Yauna Yangsilaba Matunda, Mafam Chare Haiduna, Sanaba Ware Lokibani. Sulab Saba Sinam, Miam da Chatnariba, Lambi Tingle, Haidiba Si Aranbani, Foot Taragamari Romgi, Sarukama, Lambi, Oinaba, Kaktuna Tamli. Masida Sunatana, Turelgi Mapanda, Stair, Shemduna, Miamna, Chatok Sasin Taunaba, Mafam Piri Haina Asem, Radhamanina, Kataki. Sulab Sabagi Wafambu, Rasniti Lomda, Putokwa, Laibak Kendrasigi Miamna, Ketnaba Kaya Lairabasu, Punna Paminaduna, Waroi Shin, Puraknaba Honasi, Haina Asem, Radharanina Makataki. Wanna singba ama makal makaka irang sagat patawiganu moiga ekoiga wadi sanana baga ekoi lambi phatpani ngarang mo ekoi police station da asiga SDPO ga tawraga ekoi faminarga wadi sabani moi nupi khara lai wadi do waroi sin puratana adum chat khare adubu ekoi gyan taba moi nupa khara lakpiu wadi je sana jena wasi masana phone tawu matamda minute 10 mu leraga lakke habdo ekoi punga me hena ngai aduda laktabadagi adudi ekoi kaisu irang leitra male haina khallaga ekoi changsinjagi bani koi de yengna ba tawraga ama tawraga ekoi sagiba sagena changjenggi banate adu wari phamina raga saba yabaduda migi filda thado ibadu de khudhek thabaje yam leibang mucha ta daba wakhalni haina ekoi khanjai Matang size the break am logs again Manipuram di malangi tongan ba e pok single ne ekoi break ti gam tun hanjar ke impact news no meeting ta do leibio Mayam ba mukana taram nokchari bulletin asigi makhata ba pauk sing mayam pizari Aina thinkraba lalholop alfa mad NACN kegi apunba khutpu amaga Assam Rifles ki personnel singa khuthokna bada alfa gi militant mari sire hariba thokdog asi ngarang athengbada Nagaland gi Mon district ki manung chanba Oting village manakta thokibani hari thokdo da chamag humpumari suba territorial army Naga gi Major David Manlum laikhidabaga loinana taraga nitoi suba paramilitary gi personnel ahum asokapan nangki Soklaba personnel sing adu laying nabagidama Assam ki Jorhat airlift ki kuthang da pukre hari ngasi numidang pung 8 rom tabada Imphal police station ki manung chanba Kasturi thong maya da leiba Mahavir medical pharmacy da ID oirangani haina chingna ba bomama pokai kre bom pokai bi thawdo asida mioi amata soga bandi yawhokdre adumapu pharmacy sigi saruk kharadi bomna amangata thokre Bom pokai bi thawdok thokle habagi paw fangbaga Imphal West ki SP na luchingba police ki makok thongba official sing laktuna thawdok thokfamda yengsinki Oripok Bachaspati Laikai da Mirol bi ama yauna mama macha hatlambagi maral da faduna police custody da leiriba Hitler na mihat asida tasengna generam labadi ahak pachairak PBO haina mahak ki apokpa na wafam kaya thamlakli Manipur Press Club tang asi nungthel paumi singa unaba mada Hitler gi apokpa khongban tabam imochana haikibada Namidasida Hitler Uripok Bachaspati Laikai da leiba mamanaba amagi mayumda chatkibani adubu mahakna mama machabu hatle haribasi engapapui mahakna mama macha hatle hariba matamasi nong kana chuki adubu matau karamna Hitler na nong marik ama fawwa chotlam dribano hairi madugi mathakta mi hatpa haibasi I kharad oirabasu taifam thoi masida natana laikhidrabi mirol bi nupi adugi makutta Hitler gi sampai haribasi su angakpa fawi maramdi Hitler da pakliba sam adu khara sangi adubu Hitler gi masamdi Yamna teli maram aduna mishi sida Hitler chenai haibasi kupna thigat ningi karigumba mahakna mihat asi chenaram labadi sibi gi cherak pibi loina miyoi mana aranba tawraga imungi miyoi sing laikai dagi tangthokpa yummai thadokpa chatnabi ama leiriba si matungda tawbida naba wakal tamina ba phai hai mi ani haluraga tholo aga machamu de ema bu tak paktana mai mama na ngai na gari mang chup thong ngai raga thoki ba haibasa Masi possible oibra oidabra atagi mathakta asiba nupisi pai sammasya sangmaneba agi sai samde lisei maru kakpaneba ji bhuga do samduna kamaini inchi tautre sangminu sini aduga wala ka bada magi footprint lemgani fingerprint lemgani aduna krai chakra sini mi hat panupa duna imung na changa I tebe mukutuna phalang na pame fingerprint choi lebam thoi adu fingerprint me am do kai loi chakra janu sini agi sana hale haina mayamna Jingnare haina thugai biramina asida aina kari haidunu mayam ai yumdu thingna thugai bire yum lakai ri tanthok pire koina haijing asiba asengba asibudo harbudo lo laga thamiba pha gamena pha ngam disi kari ginu sine ba koina haibi thodo aman nataga watho am thodi madugi main culprit nataga me circumstances mayam du yengbiraga asum du yenga mob sida panga option bido ba phai haibiduni
Technopol district ki Khudeng Thavi village tagi kilometer taraga manga chatlaga leiba Laivi village asid electric fangdaba tha animuk suzilaklaba fawbuda mari leinaba singna mityeng changdaba asi yaningdaba fongdoktana national highway chamaga subna ani more lambida jun gi tang kunga mathoigi ahing nongyaidagi matam kaktaba ban tawgani haina Laivi village ki chairman TH Angkham Maringna Paumi Singda Fongtorokli Lakliba tangkun fawgi manungda Laivi village da leidiba miyamgi awaba si kokhandaba taragadi lakliba tangkun mathoigi ahing nongyaidagi Laivi Women's Union, Laivi Student Union, Laivi Village Authority na National Highway chamag subnani more lambi matam kaktaba ban tawgani haiduna chairman asina thadropa jerolamada khangalakli Lilong Municipal Council gi Vice Chairperson yauna Councillor manga National People's Party Manipur unit ta yaukre Councillor manga sina yarak pabu party sina ayaba piduna ngasi nungtil North AOC da leiba Classic Hotel da taram okre NPP da yarak raba miyoi sing adudi Vice Chairperson Imran Khan, Councillor Said Ahmad, Councillor Ajmal Nisha, Councillor Abdul Barik amadi Councillor Wahengbam Mina Kumari ni Makoi manga bu okpagi tharamasi saruk yakiba Deputy Chief Minister Yumnam Joy Kumar na hai Councillor manga na NPP da yarakpa haibasi party si oina chakthok chaningai ni Party si India gi awang nopokta arangba mangal ama oiduna miyam gi chakho tharangi damakta leiriba party amani ikoi dena pangthokadirba Meghalaya gi assembly mikalda party sina chawna mai pakpa yana leire masida natana Nagaland Arunachal Pradesh amadi Tripura dasu office hangduna miyam gi mathakta mityeng thamna ba hore haiki loinana party sida nauna changlaklaba councillor manga bu thagat pa phongdokladuna punna thabak tongminaba poktak piki Aku main semua sabing na koi unity le na lepedo adu mai to noi manga su sabing na lepiu adu amaga kai mo mission sing da kan noi manga mak to ga sol to to no hone biu adu ka nei da madri da kitang short out to ya da su lady koi ki party president le akoi mantri mari su le akoi da su to koi tan ga noi ki kai problem no ko puna to short out ga noi ngasi sangai ba ngasi noi unity le se masi thugai da na ba plug point masi solid le no do madu hone biu Academic session English ni taraga tare taraga nipan gi oina Manipur University da master tauningba mahiroi singi oiba numit nifu mangani gi special crash course ama thas ki tang taraga manga dagi Kanchipur da leiba Imphal Public School da chatharaga ni haina Kanglaipak Student Association gi publicity secretary na thadropa cherolamada kanghalakle Intensified Diarrhea Control Fortnight ID CF ki matang da nomig oiba khananai nabagi mifam ama ngasi District Health Society NHM Sanapati da pangthokre thoramasi District asigi Deputy Commissioner ki meeting makada pangthokibani Jun mangadagi mapan fawa chathariba Reserve Bank of India gi Financial Literacy Week kamari leinana Manipur State Cooperative Bank Limited and Nabat Manipur Regional Office amasung RBI Manipur Regional Office ki sentang makada sinduna Kangpopi ki Parshan amadi Kakching gi Langmaidong da Financial Literacy and Awareness Camp gi Sing pangthokre kem asi Jun nipan da Thawbal gi Sikhong amasung Jun mapandana Yairipo ki Changam Dabi da su pangthokani Pangthokiba kem sing aduda KVK Sanapati NCUI Lamfelpat Nabat Imphal dagi lakpa resource person amasung RBI officials sing na financial planning gi matangda amasung sale karamna tungsingadagi haibagi matangda miyam da sugai na taki Loinana India government ki going digital plan ki matung ina Manipur State Cooperative Bank ki anoba banking technology sing su kem asida utki Home Guard personnel singi duty allowance hengatnaba Supreme Court na thokiba order adu chatliba June kun fawgi manungda Manipur government na thabak to onthok trabadi lakliba June kun mathoi dagi Manipur Home Guard Employee Welfare Association akan bakongjang changsinba hauragani haina cherolamada khangalagli Kanglasa UM haina mingthon ba UM Lohia Two-Wheeler Private Limited ki dealership ama ngasi Imphal da hangtokre Khuyatung DMC Road ngasi dealership hangdokpi ki thoram aduga mari leinana company sina puthokpa motorcycle Renegade Commando madi Renegade Sports S miyam da display tauki Wangoi Kendra gi manung chaliba oinam sombong Muslim khungangi oina National Food Security Act napsa gi makhada piba cheng hokiba chahi English ingni taraga taruki July dagi hauraga chaliba chahi asigi March tha fawgi cheng fangdri haina oinam sombong Youth Citizens Organization OSYCO na cherolamada khangalkli Hiramasigi matangda mari leinaba minister amadi government na yengsinbidrabadi chair makhataba khongjang changsin gani noilana yengsinbinaba cherolasina makhatari Lions Club of International ki chahi cham mapung farak ki saruka moina Thawbal Okram da Lions Club of Thawbal Greater
Centurions ama hangdokre. Lions Club of Thobal, Greater Centurion, on this particular day is really an auspicious day. I welcome you all to this movement, Lions movement. It's a community service since 100 years, last 100 years. Friends, as you know, in Manipur area, I think this is the 21st club being inaugurated today. Hauze ngasi nomagi sanabagi pau pizari. Madhya Pradesh ki Kunjawada me kunga tarettagi na kunga nipan fauba chatakiba ahum suba National Kung Fu Championship ta Manipur gi oina medal laurak kraba sanaroishi okre official ani yauna player taraga tarung na saru yakiba sub junior junior amasung senior kanglo ki tongan ba wet category da Manipur na gold medal taraga mathoi silver medal mari amasung bronze medal ama fanglachuna all India gi oina ahum suba position tarakpada harau pa phongdokpo oina Kung Fu and Kickboxing Association as sinduna thamna popui community hall da sanorishing adu okpugi thoram pangthokibani taraga taret suba junior girls district football tournament ngasidagi Kumal Lampak artificial turf ground da sanaba hokre All Manipur Football Association gamining makada ngasidagi pangthokpa haukiba football tournament asigi ahanba league match amada Imphal East District Football Association a District Football Association Bisnupur bu yamna lakchana panjal taragani thoi shinoda maitiba pibangamki Imphal East District Football Association amasung Bisnupur amadi Imphal West District Football Association ahumna saruk yaduna double leg basis ta chathariba football tournament asigi ngasi hogdopagi thoram aduda Manipur gi saknaiba tongan ba football sanaroi singi miyoi kayana saruk yaki Tournament asigi ani shubal league ta Imphal West District Football Association amasung Imphal East District Football Association anina tasgi nipan da lamba tongnarakani. Alright, with the bulletin asigi headlines amahana mayam da thamsage. Manipur State ki security force sing the China Saba sasinaba bell supply toramba miyoi Chief Minister na blacklist daukre tizinaba inquiry committee semkre. Imphal West Police Commando ki team amana kaithel da lupa lakh taragani thoi mukki senfam oigadaba hidak manang pothok sing fagatuna mahanre. Staff nurse amadi male health workers sing ki open counseling pangthok tuna watchat wanom yauduna transparent oina posting sing pikre. Not yoiba chatnabi sing ngak na chatpana art and culture gi lamda Manipur na mangjil thana chatpa ngamlibani haina art and culture minister Langpok Lapam Jayant Kumar na photokre. Amasung Nagaland ki Mon district ta khulai paiba lalhoba singa khut thokna bada Churchanpur da ki army major ama leikidre lalhoba marisu hanre.